Ukhrul district Lamgi Wahoudagi Khunja Masel Nongmei Kapnabada Meeoi Mari Sokle Ukhrul district ke Langdang amade Soithar Khulgi Marakta Lamgi Matang the Yenarakpadage Tokiba Nongmei Kapnabagi Togdokta Langdang Khulgi Khunja Mari Sokle Togdok asigi matang the Ukhrul PSK SI Marsang na paumising the Pongdoki Bada Ngarang Tilpung Anirom Taba the Tokiba Nongmei Kapnabagi Togdok Langdang village dagi Meeoi Mari Sokle Haire Soklaba Meeoi Singadude Langdang village dagi Lungmai Tungsang Sahi Yangkai Ganipan Rosing Tungsang Sahi Kuntraga Mathoy Buipui Mai Luithui Sahi Kungamapan George Luithui Sahi Kuntrane Soklaba Meeoi Mari Asugi Manungda Lungmai Tungsang Asokpa na maram oiduna aruba phibam da laika nari haire Ngarangi khana chaina bagi thokthok adu thokraba matungda District Magistrate Krishna Kumar na Langdang amade Soithar Khulgi mafam sing amade khul ani asige kilometer ahum phawbagi akoibada laiba mafam singda Court of Criminal Procedure 1973 ki section 144 close to gi makhada khudaktagi athingba sing thamkhre order asigi matungida athingba thamkhraba mafam sing asida Meeoi manga natraga masidagi hena punba thang 10 chai natraga asok apan nangba yaba polam sing yauna firearm amade atopa lethal weapon sing puduna satpada athingba thamkhre Hariba thingba sina duty da lairiba lainga ki official sing amadi security personnel sing da di chana roy loina order asi makha taba warol ama thokriba phauba chanagani haire kosem na loba class 12 exam gi fal laukthokre lainga ki school chada marfudra pass tawba ngamle lainga ki achogba improvement ne education minister Council of Higher Secondary Education Manipur kosem na loba higher secondary examination 2022 gi exam gi fal ngasi laukthokre Masida lainga ki school na chada marfudra pass tawba ngamkhre exam asida punna mahiroi lising kunganipan samagohompuga tarukna saruk yakhe masigi manungda mahiroi lising kun manga chahumga humbudraga mari pass tawduna chada marfudraga dasmek sino mapan oikhe masigi manungda lainga ki school ge mahiroi singna chada marfudragi changda pass tawkhe science stream gi oina extra h school ghari da tamba arapti mayai lekai dage athokpam Santiwala Devi amade Naurem Jivol Singhage machanupa Rahul Naurem na ahanba position lawkhre Commerce stream da SDJM Higher Secondary School Pauna Bazar da tambe Langthabal Mantri Khong Makhale kai dage Abuzam Roman amade Abuzam Ongbi Sardagi machanupi Abuzam Anjali Devi amade Arts stream da Enlightened Knowledge Higher Secondary School Sangakpham da tamba Langthabal Khopum dage Gangmai Ekasini Kabuini amade J Kata Jinpo anigi machanupi Golmai Gahemai na takhre Science stream gi ani suba Position laukiba Millennium Institute of Sciences Sagolbandage Khetrimayum Rajasiri amade ahum suba Position da Harvard School sangangai dage Wairokpam Anupriya Devi na takhe Commerce stream da ani suba position BK Tauna College Lamka Churasanpur gi Niyang Biyaklung amade ahum suba position na SD JM Higher Secondary School Pauna Bazar dage Tongbram Lakshmi Devi na takhe Arts stream gi oina ni suba position da Enlightened Knowledge Higher Secondary School Sangakpham dage Rania Soibam amade ahum suba position da school asimakta dage Naurem Jessica Devi na takhe Arts stream da mahiroi lising nipan ga marfu gani thoi Science stream da lising taraga mapan samnga ga taraga mapan amade Commerce stream da chamnga go humpu ga manga na punna mahiroi lising kunipan sama go humpu taruk na exam da saruk yakhe loina na pass tawbana mahiroi lising kun manga chahum go humbudra ga mari oiduna chada marfudra dasmik sino mapan pass tawkhe hiram asiga mari leina na education minister TS Basanta na high government higher secondary dage chada marfudra gi changda pass tawre masi lainga ki oiba chauba improvement ne position mak yaudраbasu mipum khuding mak pass tawhan bahai base lainga ki pandam ne mipum khuding mak larik hayan bahai basida pandam thamduna changsilakpane Lairik tamba amade laisusu tamhan bahai base laingak na pamle exam gi phal lauthokpa duda kosem gi chairman Dr. L Mahendra secretary CH Biden controller of examination S Sukumar amade education department ki makok thongbo official kaya su saruk yakhe mahiloi sangda bom pokhayan bagi thokdok matungda muhon na tawbigano mahiroi luptaruk sakhang da bakhulai paiba sing ngarang Little Flower School da bom lang sinduna pokhai helambagi thokdok adubo Yaning da phongdok tu nangasi Little Flower School gi mahiroi sing Oza sing Ben Association gi mihut sing school asige get da wakat mifam chathakre
Wakat mi pamaduta school da bom lang sinbigano mahiloi sangda ing tapna lairik tamba phangalu haina iba play card kaya su sisinakhe wakat mi pamadu nungthilgi pung amaga minute kunthra rom taba matamda police ki kangbuna loisilan khre haire khongjang adu da saruk yakhibi mahiroi amana phongdokhibada school da bom lang sinduna aki akhang piba si nungaite mahiloi sangai basi laisang ne masida aki akhang pibiganu amade thogdok asi matungda mukhanna tawbiganu haikhe nakal amarom da mahiroi lup taruk emsu msf desam ksa suk amade ems ki maiki dagi thogdok asigi matangda press da thokpa cherol amana hai haukiba chahi kaya gi mamang dagi hoduna miyam gi oiba wakat paujel kaya ga loinana mahiloi sang da ki akhang lepi yu haijaduna lakhiba chairakta little flower school da bom lang sinduna pukhayan bagi thogdok asi laibak thibane asigumba thogdok asi akan ba mawong da condemn tawi haire cherol aduna makhata na hai mahiloi sang hai basi mahiroi singi di laisang ne masi khunai ama laibak ama sembada achouba thogdang lauribane khunai ama gi laibak lep ka doribane achang ba mahiroi kaya puthok ka doriba mahiloi sang singda bom pokhai handuna mahiroi singda ki akhang layan bai basi khunai gi mayol kaktat pani haina mahiroi lup tarukna laudaba ngamde asigumba thawong asi matungda mukhanna tawbiganu haire sasinaba lupat chamnga chatpi senyek marfudra manga ga konana fare hairiba Ronaldo gi matangda RPM na sengdorakle January manga 2022 gi pause da soibam laikai dagi soibam Ronaldo Elias Abungo atopa ming amana thoiba kauba RPF ki Meeoi ama sasinaba lupat chamnga chatpi senyek fake currency 500 note marfudra manga ga konana fare hairiba sige matangda RPF na miyam da sengdoksari haina Aina Thinkraba Lalolub Revolutionary People's Front RPF ke Assistant Secretary Publicity Bangkim na kuyak pidu na thokpa cherola man na phongdorokle cherola duna makhata na hai January ama 2022 da Finance Department RPF ke Arona Thangal Bazar da leiba Mamta Electronics ke Mapu Jai Singha Jenda RPF na changsiliba ningtam yawol ihawasida sel oina mating pangbina bahaijakhe wafam asida mamata electronics ke mapu asina lupa lising yangkhai mateng pangjarage hairakpadage lup asigi tengbang bu oina lairiba soibam Ronaldo da sel ase lauksinanaba sinabe sel sing ase lauksiluba matamda sasinaba lupa chamnga chatpe senyek oiramkhe maramaduna sasinaba senyek fake currency asiga RPF ka mari laina de thogdok asi Jai Singha Jen hairiba lalonba lakpa mayang asiga lamdam asigi huiroi kharaga lautunaraga RPF pu mingsathina na balauba thok dramani haire thogdok asina muka sutak libade mapandagi lakpa nan Manipur masasing na lamdam asida sasinaba selyek fake currency mayam ama pusilaktuna miyam da utsaiduna achouba sendan pham ama su oire haibasine Manipur Heritage Expo hogdokre pisabi singda piba kon natai sadaba yaurabade kon saramba amade supplier punna phaduna jail da thamgane Chief Minister Directorate of Textile na sinduna numit humni sathagadaba Manipur Heritage Expo 2022 ngasidagi Imphal East ki manungsa na laiba City Convention da Chief Minister N Biren na hugdokre Imam Singh na CM gi War on Drugs sawatkhre warep lawkhre Manipur puwari da mitay pangal sing na anauba chapter ama hangdokle Chief Minister Imam Singh na lawkiba warep ahanbada Mohalla gi imam na mohalla da lairiba ulama amade Hafiz Singh gi oiba mifam pangthoktuna Masjid Committee ga kusamnaraga mohalla adugi manungda nisa chaba made yonba tawriba sing khudakta tohana ba hotnaba karigumba mohalla na thamliba thingbagi mayokta laklabade makhoigi mathakta lakpa asiana thogdok wathok amade janajaha namaz ki imam oidaba ani subada imam singna isa gi masjid singda nisagi polam sing chaba madi yonbagi matangda kanrana made hadid kaga mari lainaba wafam sing Juma namaz mamangda wafam thamba ahum subada mamangdagi nisagi polam sing thingduna lakliba Anjuman Alada ICRO ASPO CDO hairiba organization sing ase hanadagi hena mapangal kangkhana bohonaba mari subada CM amasung chairman na wafam board ta minority mitai pangsing na namna khundariba lilongda rehabilitation center ama Meeoi chamri chamnga thamba yaba ama thambina bahaijaba manga subada Manipur gi mitai pangal sing na khundari ba mafam sing da nongmagi oiba War on Drugs 2.0 ge discussion program sinbi na ba Wakaf Board Manipur da sinbi na ba haijabaga loina na CM na paikhaliba War on Drugs ki thabak thoram sing da mapung pha na sawat pa Manipur lenga ki War on Drugs sawat paga loina na Imam Singh gi mifam na laukiba warep sing Chief Minister da pisin khre
CM Secretary pangthokpa Imam Singha unabagi thauramada saruk yakiba CM na hai Meeoi pangal singna laingaki war on drugs sagotkani hairakpa tasengna thagatle masina Manipur gi puwari da Meeoi pangal singgi anoba chapter ama hangdoklabane Manipur da lakliba hongba drug karbar tawriba singgi mayokta mapuna chanbiduna achouba mayon ama lakle laingaki anti narcotics ki drug sale ama hangkhre sale asigi IG ga ngasi lakliba Imam singgi lusingba oiriba Nasir ka pau phaunaraga ngasi dagi thabak hobinaba appeal tawkhe BJP 2.0 lakpaga Manipur da hongba lakpase Manipur gi miyam ta sengna thagatle Manipur da ladiba chingi phurup pumnamak kuki gi lairiba phurup sing hauraga lainga ki war on drugs amadi popi plantation gi mayokta lairakpa si yamna nungai ngasina Meeoi pangal gi Imam singna war on drugs sagotkani haina warep laukiba se puwari da lehauraga nei Manipur da drug fare Meeoi pangal Kaino ama fare Meeoi pangal tasengna hairabada ikaire karino ama khanasida haina aina Nasir da hogdokhibane madudagi Nasir na Imam singda pau piraba matungda ngasi Imam chamnga romna pullaga tawrakpa thabak ase mapuna chanbiduna thabak to onthokpa ngamjasano ngasi Imam singna lauriba warep ase yamna sathiba warep ne masigidamak aina thagatli haike aroibada tabiriba pumnamakpu thagatjari